Nasha Mukt Bharat Abhiyaangi Thouram ga mari Leinana District Administration JIRIBAM ki MITYENG MAKHADA District Social Welfare Office JIRIBAMda SHINDUNA half marathon race among Pangthokhare Hariba marathon race adu JIRIBAM ki DC Krishna Kumar IAS na Irawat Statue Complex tagi lamthaki marathon race adu danupi kuntra mari yauna punna miyoi chama yankhaina saru yaki marathon race adu Irawat Statue dagi Babupara Divong amadi Singdong lekai fauruga DC Complex da loishinki half marathon race adu danupi gi oina Jiribam Lasmi Devi first position oiki Sinam Athoibi Chanuna anisuba position aduga Maivam Ichan Chanuna ahumsuba position oiki Nupagi oina ahanba position da Konjangwam Yaifaba Maidei anisuba position da M Sira Singh amadi ahumsuba position da A Sakritombana oiki Makok matang tarba singda cash prize samadi certificate sing DC Krishna Kumar IAS na khusinaki ngasigi Thouram da JIRIBAM district level officer sing su saruyaki